ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯔꯘꯨꯄꯇꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯒꯖꯥ ꯊꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯕꯨ ꯀꯜꯂꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯐꯥꯎꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯘꯨꯄꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯔꯤꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯅꯕꯩ ꯆꯠꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯗꯨꯗꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯒꯖꯥꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯝ ꯗꯥꯝ ꯗꯟꯗꯕꯦꯠ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯑꯣꯏꯔꯦ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯅꯪꯅ ꯀꯜꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯆꯠꯊꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯊꯕꯛ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯖꯒꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯟꯇ꯭ꯔꯤꯅ ꯃꯗꯨꯒꯤ ꯂꯝ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗꯒꯤ ꯁꯣꯏ ꯑꯃꯈꯛꯇꯪ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯏ ꯑꯗꯨ ꯅꯪꯅ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯔꯣ ꯌꯥꯔꯒꯗꯧꯔꯒꯦ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯁꯣꯏꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯕ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯍꯥꯛꯀ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯁꯤ ꯑꯩꯅ ꯐꯖꯅ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯒꯥꯗꯤ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯎ ꯍꯥꯏꯕ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯗ ꯃꯗꯨ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯒꯥꯅ ꯑꯩ ꯅꯪꯒꯤ ꯊꯋꯥꯏ ꯄꯥꯝꯕ ꯅꯠꯇꯦ ꯅꯄꯥꯗꯒꯤ ꯁꯣꯏ ꯑꯁꯤ ꯈꯛꯇꯪ ꯂꯧꯔꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤꯗꯤ ꯖꯒꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯅꯣ ꯂꯝ ꯑꯗꯣ ꯀꯔꯣꯔ 4ꯒꯤ ꯂꯝꯅꯤ ꯃꯗꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯍꯜꯂꯒ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯀꯤꯍꯜꯂꯒ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯗꯨꯅ ꯁꯣꯏ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯁꯥꯎꯗꯨꯅ ꯀꯔꯣꯔ 400ꯒꯤꯕꯨ ꯑꯣꯏꯔꯣ ꯀꯔꯣꯔ 3,000ꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯃꯨꯛꯇꯪ ꯁꯣꯏ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯒꯖꯥꯕꯥꯏꯗ ꯁꯪꯀꯠꯂꯒ ꯋꯥ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯖꯥꯕꯥꯏꯒꯤ ꯃꯤ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯔꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯄꯁꯤꯡ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯔꯘꯨꯄꯇꯤꯗꯨꯗꯤ ꯁꯨꯔꯌꯥꯕꯨ ꯀꯤꯖꯕꯅꯤꯅ ꯃꯍꯥꯛꯇꯤ ꯏꯁꯤꯡꯗ ꯃꯊꯟꯇ ꯆꯣꯡꯊꯖꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯁꯨꯔꯌꯥꯅ ꯇꯞ ꯇꯥꯅ ꯄꯨꯊꯈꯤ ꯐꯨꯊꯕ ꯌꯥꯕ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯅꯤꯁꯇꯔ ꯑꯆꯧꯕꯕꯨ ꯑꯣꯏꯔꯣ ꯄꯣꯂꯤꯇꯤꯁꯤꯌꯟꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯒꯨꯟꯗꯥ ꯑꯆꯧꯕꯕꯨ ꯑꯣꯏꯔꯣ ꯗꯣꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯊꯋꯥꯏꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂ ꯐꯥꯎꯕ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯦꯝꯕ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯕꯕꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯒꯖꯥꯕꯥꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯃꯍꯥꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯦꯝꯄꯦꯟ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯒꯥꯔꯤ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯣꯔ 50 ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯣꯔ 500ꯒꯤ ꯇꯦꯟꯗꯔ ꯑꯃ ꯐꯪꯍꯟꯕꯒꯤꯗꯃꯛꯇ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯒꯤꯐ ꯑꯣꯏꯅ ꯒꯥꯔꯤꯗꯨꯗ ꯀꯔꯣꯔ 50 ꯑꯗꯨ ꯍꯥꯞꯂꯗꯨꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯄꯤꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯒꯥꯔꯤꯁꯤꯗ ꯄꯩꯁꯥ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯕꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨ ꯇꯝꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡꯗ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯏ ꯕꯥꯏꯛ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯁꯨꯔꯌꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯒꯥꯔꯤꯗꯨꯗ ꯄꯦꯇ꯭ꯔꯣꯜ ꯂꯪꯁꯤꯜꯂꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨ ꯃꯩ ꯊꯥꯈꯤ ꯒꯥꯔꯤꯗꯨ ꯃꯩ ꯊꯥꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯄꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯟꯇ꯭ꯔꯤꯗꯨꯗ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯔꯛꯄꯒꯤ ꯃꯑꯣꯡꯅꯤ ꯃꯗꯨꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯁꯤꯕꯂꯤꯡꯒꯝ ꯔꯥꯖꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯄꯨꯊꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥ ꯑꯗꯨ ꯀꯅꯥꯅ ꯄꯨꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯖꯤꯀꯦꯠꯀ ꯂꯤꯠꯂꯗꯨꯅ ꯒꯥꯔꯤ ꯄꯣꯁ ꯇꯥꯕ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯔꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯞꯄ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯒ ꯅꯪꯅ ꯒꯥꯔꯤꯗꯨꯒꯤ ꯗꯤꯖꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯦꯅꯦ ꯍꯥꯏꯗꯨꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯌꯥꯁꯨ ꯕꯦꯒ ꯑꯃꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯥꯞꯂꯗꯨꯅ ꯄꯨꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯠꯄ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯠꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯅꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯊꯥ ꯁꯥꯔꯤꯕꯗꯨ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯖꯞꯄꯥꯅ ꯁꯨꯔꯌꯥꯕꯨ ꯎꯔꯛꯈꯤ ꯑꯃꯁꯨꯡ ꯁꯨꯔꯌꯥꯕꯨ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯔꯥꯖꯞꯄꯥꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤ ꯐꯖꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯗꯨꯒꯤ ꯔꯥꯖꯄꯥꯟꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯗꯨꯒꯤ ꯔꯥꯖꯄꯥꯟꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯀ꯭ꯔꯥꯏꯝ ꯇꯧꯈꯤꯕꯗ ꯆꯦꯟꯅꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯂ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯪꯉꯛꯏ ꯑꯗꯨꯕꯨ ꯁꯨꯔꯤꯌꯥꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯖꯄꯥꯟꯅ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯐꯤꯁꯔ ꯑꯗꯨꯗꯒꯤ ꯅꯪꯅ ꯁꯥꯏꯟ ꯑꯃꯈꯛꯇꯪ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯏꯟ ꯑꯗꯨ ꯇꯧ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯃꯗꯨꯒꯤꯗꯤ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤꯗꯃꯛꯇ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯇꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯊꯋꯥꯏ ꯀꯟꯈꯤꯕ ꯒꯨꯟꯗꯥ ꯑꯃꯕꯨ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯈꯤ ꯃꯍꯥꯛꯁꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯅꯪꯒꯤ ꯃꯤꯅꯤ ꯒꯖꯥꯚꯥꯏꯅꯤ ꯃꯍꯥꯛꯀ ꯑꯩꯒ ꯇꯤꯟꯅꯕꯅꯤ ꯃꯗꯨꯗ ꯒꯖꯥꯚꯥꯏꯅ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯁꯣꯏ ꯑꯁꯤ ꯂꯧꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯣꯏ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯖꯥꯚꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯟꯇ꯭ꯔꯤꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯗꯥꯏꯔꯦꯛꯂꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯛ ꯎꯅꯕ ꯐꯪꯗꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯑꯩꯅ ꯍꯨꯔꯥꯟꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯎꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯂꯧꯈꯤꯕꯅꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯃꯁꯨꯡ ꯂꯟ ꯊꯨꯝꯒꯤꯗꯃꯛꯇ ꯁꯤꯕ ꯅꯥꯕ ꯐꯥꯎ ꯀꯤꯗꯦ ꯃꯗꯨꯒꯨꯝꯕ ꯃꯤꯁꯛꯅꯤ ꯅꯪꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯏꯖꯠꯀꯤꯗꯃꯛꯇ ꯍꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅꯁꯨ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯑꯝꯇ ꯆꯥꯈꯤꯗꯦ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯑꯁꯤꯒꯨꯝꯅ ꯔꯦꯀꯣꯔꯗ ꯑꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨ ꯃꯍꯥꯛꯇꯤ ꯃꯁꯤ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯗꯤ ꯀꯔꯣꯔꯄꯇꯤ ꯂꯥꯛꯄꯇꯤ ꯑꯔꯕꯄꯇꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯀꯔꯣꯔ 50 ꯈꯛꯇꯪ ꯃꯥꯡꯕ ꯃꯇꯝꯗ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯥꯟꯖꯔꯨꯕ ꯏꯖꯠ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯊꯕꯛ ꯑꯃꯈꯛꯇꯪ ꯇꯧꯔꯨꯕ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯈꯛꯇꯪ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯟꯃꯥꯟꯁꯤꯡ ꯑꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯣꯏꯗꯕ꯭ꯔꯥ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯅꯨꯃꯤꯠ 15ꯅꯤꯗ ꯃꯍꯥꯛ ꯔꯤꯇꯥꯌꯔ ꯑꯣꯏꯔꯗꯕꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯑꯗꯣꯝꯁꯨ ꯉꯥꯏꯕꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯏꯟ ꯑꯁꯦ ꯂꯧꯕꯤꯔꯒꯅꯨ ꯑꯇꯣꯞꯄ ꯂꯥꯛꯀꯗꯕ ꯑꯣꯐꯤꯁꯔ ꯑꯗꯨꯗꯒꯤ ꯂꯧꯒꯦꯁꯨ ꯂꯧꯕꯤꯔꯣ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯟꯃꯥꯟ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯔꯤꯇꯥꯌꯔ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨ ꯃꯁꯤꯗꯗꯤ ꯌꯥꯕꯤꯌꯨ ꯍꯥꯏꯔꯝꯗꯨꯅ ꯁꯨꯔꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯔꯥꯖꯞꯄꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯈꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯔꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯍꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯤꯌꯥꯅ ꯔꯥꯖꯞꯄꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯖꯞꯄꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯔꯥꯖꯞꯄꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯗꯕꯤꯗ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯛꯇꯅ ꯉꯝꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯔꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯁꯤꯗꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯋꯥꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩ ꯍꯦꯄꯤ ꯑꯣꯏꯔꯒꯗꯤ ꯅꯪꯁꯨ ꯍꯦꯄꯤ ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯅꯪꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯅꯤ ꯃꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯖꯥꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯅ ꯁꯨꯔꯤꯌꯥꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎ ꯇꯝꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯚꯥꯏ ꯁꯨꯔꯤꯌꯥꯅ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯃꯤꯅꯤꯁꯇꯔꯗ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯟꯖꯔꯨꯕꯅ ꯑꯃ ꯃꯍꯥꯛꯅ ꯇꯧꯔꯛꯄꯅ ꯑꯃ ꯍꯥꯏꯗꯨꯅ ꯒꯖꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯒꯖꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯅꯕꯨ ꯃꯤꯅꯤꯁꯇꯔꯕꯨ ꯀꯤꯍꯟꯅꯒꯦ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯆꯪꯉꯛꯏ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯔꯤꯌꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯒꯖꯥꯗ ꯂꯥꯎꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯖꯥꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯠꯄ ꯆꯪꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯤꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯖꯥꯒꯤ ꯅꯨꯄꯤꯗ ꯀꯩꯅꯣ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯁꯣꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯐꯨꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯩ ꯃꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯍꯪꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯄꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯊꯣꯡꯖꯤꯟꯅ ꯊꯤꯡꯖꯤꯟꯕꯗꯒꯤ ꯁꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯊꯣꯡꯖꯤꯟꯅ ꯊꯤꯡꯖꯤꯟꯕ ꯑꯣꯏꯔꯝꯃꯣꯏ ꯊꯣꯡꯖꯤꯟꯅ ꯑꯣꯏꯅ ꯅꯣꯏꯗ ꯊꯤꯡꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤꯗꯤ ꯒꯖꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯍꯥꯏꯕꯗꯤ ꯒꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯒꯖꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯅꯈꯣꯏꯅꯕꯨ ꯍꯥꯏꯔꯗꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯒꯖꯥ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯖꯥ ꯑꯁꯤ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ
ꯃꯗꯨꯒꯤꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯨꯅ ꯀꯤꯀꯨꯂꯨꯞꯄꯤ ꯁꯥꯟꯅꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯀꯤꯀꯨꯂꯨꯞꯄꯤ ꯁꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯔꯤꯌꯥꯅ ꯃꯔꯤ ꯂꯩꯅꯗꯕ ꯌꯥꯔꯣꯏ ꯅꯪꯒ ꯑꯩꯒ ꯃꯔꯨꯞꯅꯤ ꯅꯪꯒ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯤꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯕꯁꯤꯕꯨ ꯃꯟꯇ꯭ꯔꯤꯗꯨ ꯅꯠꯇꯗ꯭ꯔꯤ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯀꯤꯍꯟꯐꯝ ꯊꯣꯛꯄ ꯀꯤꯍꯜꯂꯦꯗꯅ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯗ꯭ꯔꯒꯗ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯒꯅ ꯈꯣꯡꯕꯥꯡ ꯀꯞꯁꯤꯜꯂ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯁꯣꯝꯅꯥꯀꯟꯗ ꯒꯖꯥꯗꯤ ꯌꯥꯝꯅ ꯉꯥꯝꯃꯤ ꯃꯗꯒꯤꯗꯤ ꯁꯨꯔꯤꯌꯥꯅ ꯌꯥꯝꯅ ꯀꯣꯝꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤ ꯏꯇꯩꯃ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯔꯌꯥꯅꯤ ꯊꯣꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯩꯃ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯩꯅꯦ ꯆꯥꯔꯁꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯆꯥꯒꯦꯁꯨ ꯆꯥꯔꯣ ꯑꯩꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯒꯖꯥꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯔꯘꯨꯄꯇꯤꯅ ꯃꯤꯅꯤꯁꯇꯔꯅ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯒꯖꯥꯗ ꯁꯤꯟꯅꯈꯤ ꯁꯣꯝꯅꯥꯀꯟꯗ ꯒꯖꯥꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝꯅꯥꯀꯟꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯃꯨꯛꯇꯨꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯖꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨ ꯂꯥꯛꯏ ꯃꯗꯨꯒꯤ ꯒꯖꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯁꯨꯔꯤꯌꯥ ꯑꯗꯨꯒ ꯑꯩꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯅꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤꯗ ꯊꯕꯛ ꯐꯠꯇꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛ ꯑꯃꯈꯛꯇꯪ ꯇꯧꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯑꯩꯅ ꯀꯜꯂꯨꯕꯅꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯨꯠꯁꯦꯟ ꯁꯦꯟꯅꯗꯨꯅ ꯁꯨꯡꯊꯥ ꯊꯥꯗꯕꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯅ ꯌꯥꯝꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯌꯥꯈꯤꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅꯕꯨ ꯄꯥꯝꯂꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯍꯥꯠꯂꯒꯦ ꯃꯗꯨꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯦꯟꯁꯟ ꯑꯗꯥꯝ ꯂꯧꯕꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯚꯥꯏ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯁꯥꯏꯟ ꯑꯗꯨ ꯂꯧꯔ ꯂꯣꯏꯔꯒ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨ ꯇꯞ ꯇꯥꯅ ꯐꯨꯊꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯒꯣ ꯑꯗꯣ ꯊꯨꯒꯥꯏꯒꯦ ꯇꯧꯕꯒꯤ ꯋꯥꯅꯤ ꯊꯨꯗꯦꯛꯀꯦ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯄꯥ ꯃꯆꯥꯅ ꯑꯩꯕꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕꯅꯤ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯆꯍꯤ 15ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯔꯤꯌꯔꯁꯤꯡꯁꯤꯕꯨ ꯃꯍꯥꯛꯅ ꯁꯤꯡꯅꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯁꯥꯏꯟ ꯇꯧꯕꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯛ ꯁꯥꯕꯁꯦ ꯁꯥꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕꯁꯦ ꯃꯗꯨꯒꯤ ꯃꯨꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯔꯤꯇꯥꯌꯔ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯣꯁꯠ ꯑꯗꯨꯗ ꯑꯩꯒꯤ ꯆꯦ ꯑꯁꯤ ꯁꯥꯏꯟ ꯇꯧꯕꯁꯤꯅꯤ ꯃꯍꯥꯛ ꯇꯧꯗ ꯌꯥꯔꯣꯏ ꯇꯧꯗꯨꯁꯨ ꯇꯧꯍꯟꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯆꯦꯂꯦꯟꯖꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯨꯅ ꯑꯩꯈꯣꯏꯅ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯈꯤ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨꯗ ꯁꯥꯔꯤꯁꯤꯡ ꯈꯟꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯤꯒꯤ ꯃꯃꯜꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯃꯁꯨꯡ ꯑꯍꯣꯡꯕ ꯁꯥꯔꯤ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯇ꯭ꯌꯃꯨꯔꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯁꯨꯔꯤꯌꯥꯁꯨ ꯁꯥꯔꯤ ꯂꯩꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯁꯨꯔꯤꯌꯥ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯁꯨꯔꯤꯌꯥꯒꯤ ꯃꯄꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯀꯨꯕꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯃꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯏꯅꯦꯝꯄꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯨꯔꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥ ꯅꯪꯅ ꯚꯥꯅꯨꯃꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯩ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯚꯥꯅꯨꯃꯇꯤꯅ ꯁꯨꯔꯤꯌꯥꯒ ꯑꯩꯒꯁꯨ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯥꯔꯥꯌꯟꯅ ꯚꯥꯅꯨꯃꯇꯤꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤꯅꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯥꯔꯥꯌꯟꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥ ꯑꯃꯁꯨꯡ ꯅꯥꯔꯥꯌꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯁꯨꯔꯤꯌꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯍꯦꯛꯇ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯅ ꯅꯨꯡꯁꯤꯌꯨꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯔꯝꯃꯣꯏꯗꯕꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯒꯤꯗꯃꯛꯇ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯄꯨꯔꯥ ꯑꯉꯛꯄꯅꯤ ꯁꯤꯃꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯁꯨ ꯉꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅꯁꯨ ꯅꯪꯗꯤ ꯌꯥꯝꯅ ꯐꯕ ꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕꯤꯈꯤ ꯃꯗꯨꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯈꯪꯗ ꯉꯥꯏꯔꯤꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯕꯕꯥ ꯃꯧꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯣꯏꯒꯗꯣꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯁꯨꯔꯤꯌꯥꯕꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯏꯗꯣꯔꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯅꯝꯕꯅꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯇꯤꯍꯥꯁꯇꯕꯨ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯆꯥꯅꯨꯄꯤꯅ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯕꯕꯥ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯔꯦꯃꯣꯠ ꯑꯁꯦ ꯏꯁꯥꯅ ꯄꯥꯏꯖꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯑꯩꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯆꯠꯊꯖꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ
Suryabu any Han Urubumatam the Mahaktomla, Hingwasi Pamuni Dubo, Mahakanan Rubumatamasi, Mahakaloin and Hingwasi Pamle. Pusi the ne, Pashata Makutanabaru Wavanati, Aduga. Miwi boy na Popataragadi, Mipum Kudimakta, Numaye Pava, Amasung Shiba says, Santokatabani, Aduga Nangina Pasity, Madulo in a Hayden Hare. Aduga Nangina Pasi, Suryanatana taken up to Oiro Hamdram, Hama Pumud Richard K. Madurigi, Balumati, Mamadura, Mapadura, Karuna Kamta Hajabidi Hajun Harpumatamda, Natana Pedro Nanunipo wasing at Tarabumatam, Evukari Hagam, Nuganta, the beginning of Homet in Mangula, Ribani Hajun Hare. County the Mahana Harris is to me, Aduna, a question of quick life, say, Chait and the control of Japata when he had Harry. Madini Mamadun Sari Kamata Madura, Madu Sari to Bukanagino, I get them the Kambiri Brahaduna Banumatin Harry. I be the young Igai Kang to be Moni, Madura Mamaduna so, Palipari Nanga Pamakalo, Nangi Loina with Ribani Haduna Mamadu so, Palitively High K. Madini Mamaduna, Machana Pedra, Masi Sari Sipam Brahaduna Hakut and Jaldra Machana Pedro, the Bedigi. Piranga Kajaka Haduna, Machana Padre Hangi, Madriki Machana Padre, Quali Lady Young Pumata Maduda, Marki Machana Pedri in the palm of Warisana Big Monsi okay. No Padugam Quini Sanadi Monsi. Makwini love life, the Kariguma problem Malay Big Mong the Sanarapani, Maramaduna, Surya Suma Pumadu Chankale, Amazon, Sonaka the day, Priyankana Mahaki no Paduda, Karigumba Quita Munambu, Butaragadi, Natijaro Chakro Haduna, Hainaduna Deremi. Makwini Walisi no pass in a Priyanka the proposal of Matam the Priyankana, Yabida Bimoni, Kaligitamuti Yajibano Haduna, Surya Sukani with the Mutino party when not the junk kibani. Maduri Suryana, Nangina Pima Mikaway, Kana Uli Kari Uli Hadun Hangi, Maduragiri, no passing of party Yamna Chalaba, industrialism with the Lermi Maramaduna, Mausu board meeting to Watanjadura, Machana Paduga Surya Tuga, Mapamadu Changai, Madura, Mapamadu direction of Pimo, Mapaduna Kwanunasi, Equayamna, meeting a Matori Hadun Harry. Why do Matam the Suriana? Nangi meeting at Nasana Paki Pusidagi Suhan Maru Ibrahim Hare. Why do Tav the meeting to cancel Tordana? Surya Musung Makweni Warisane, Maduragiri Suriana, Mapa to Herakiva say. Madiri Suriana Hare, Sir. Nangi Nasana Pase, Nushina Bahavidore. Hybrid no PM Nushinabani. Young Nushinabatum, the Karigum Nushinarabatum, the Honda Bahapse Yamna, Lan Batapagamoy. Adugamasi quite the gay problem the Ripase in the Pitan and Oribani. Other Wapamasi are using a man like Karigumam than Hiogi Madudi. The P to give a pass say Yam Chamba Gomen employee money. Other market income say Somataki market all over the Hybrid the policy in the Pum Katani. Young in a channel pass a object emotionally with them with the Toribani. I've the Mayam Chanariba Conariba practical opacity Kangdi. Maramadura Adongi Manatala Kibani Aduga, Mahana Nushi Haribin appears at the Karamtanati. Maha say Chanapini. Other Gomen employee Hariba Napado. Narayan Murti Kawi, Adu Magasina Agi Pani, why do Tarabumatamda, Mapadri Yaman Ami? Adom de Arapati or Ibani. Adu Kogilan Tomna Koi Babasi was Jeribani Maramaduna, a Koi Bunga Pio Haduna, Surya Mapamutri Tolaki. Madidi no Alapomatamda, industrialism Sum Haki, Munganung Singado, Surya Yumendalay, Amsung Narayan Murtika Warisan Remi. Madidi, industrialist or Ibanapadan Herke. Garang Surya say Koi Yumdalami, Aduga, Priyanka say, Maglam the Targadi. Adongi Chanapini has a canon with Abani. Masi, I know how put Hagaripani. Adona Mahapo Yamla Nitini Golaki, Pashana, Topitum Biapumiam Singase, Sendoko Yavanate. Sanchara Lebami Pum Kudimagla, Pashanu Sagitamuta, Quang only, Cochin Jenny, Adobo. Adom di Pashanu Sagi Wakal Kandabida, Adongi, the wood of Itodan, Aduna Hen and Maru, I don't consider Lake Kibani. Maramuduna Ingasi Adomda, Adongi Chanapise. Lohombi don't highness in Nagi had a luxury when he hadn't had. Why do Tarbumatam da Mafam Madura they were missing a drink, not put a rail in a key? Madina Mutiso no pen of it or than a Harry. Wapom sing Matanga say, I show how the company Harry, Maramaduna. Masi Matanga say, Imun Manunga Luinana, Agi Chan Peter Tanaratuna, Adom the Paws a Hajaragli. Why do Tarbumatam the industrialist do so? I adongi, Pahung Ajari Haduna, Mohammed Richard K. Madina Midanda, Makoi Imun Manung Pamina, Warisane. Warisana Pumatam the Mokoina Kanari Pasi. I within Narayan Murtin Hericli Pasi. Young Wakogi Taka Makogi Taka Yamna Kene, Maramuduna, Tak Manada Bakangu, Equidi, Makoy Tak Among Bukanguda, Luhom have seen that each other the Mamandida. Maramuduna Masiki Luhom was say, I saw, I don't keep a Padura Kandi Hadunari. Madidi Mamana Badunari. Young of I. Nana Pasayam the Tanki the boy Pataragaso. Nana, Kunsi is the Ijat Cameron Tanki, Maramaduna. Nang na tan kiba ijat man sing adu kita magta ang asidi yam na chawba businessman amana nang ina sana pisipu piu hadin lagli banin he
ꯃꯤꯑꯣꯏꯕꯒꯤ ꯃꯃꯜ ꯑꯁꯦ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝꯅ ꯂꯦꯞꯇꯕꯅꯤ ꯃꯤ ꯑꯗꯨꯒꯤ ꯑꯐꯕ ꯀꯦꯔꯦꯛꯇꯔ ꯑꯗꯨꯅ ꯂꯦꯞꯂꯤꯕꯅꯤ ꯅꯪꯅ ꯁꯨꯒꯨꯝꯅ ꯇꯧꯈꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯇꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯖꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯁꯨꯔꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯩ ꯋꯥꯈꯜ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯔꯤꯌꯥꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯕꯕꯥꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯏ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯡ ꯇꯧꯔꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯖꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯇ ꯎꯗꯦ ꯅꯨꯄꯥ ꯉꯥꯛꯇ ꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯄꯟꯗꯤꯠ ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯅ ꯍꯪꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯍꯥꯛꯁꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯅꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ MLAꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯇ꯭ꯔꯒꯗꯤ ꯑꯩꯅ ꯐꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯂꯨꯍꯣꯡꯕ ꯌꯥꯏꯗꯅ ꯃꯗꯨꯒꯤꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯄꯟꯗꯤꯠ ꯑꯗꯨꯕꯨ ꯀꯧꯊꯣꯛꯏ ꯄꯟꯗꯤꯠ ꯑꯗꯨꯗꯤ ꯅꯨꯄꯤꯗ ꯆꯣꯞꯂꯤꯕꯅꯤꯅ ꯚꯥꯅꯨꯃꯇꯤꯅ ꯀꯧꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯆꯦ ꯑꯃ ꯄꯤꯈꯤ ꯆꯦ ꯑꯗꯨ ꯃꯍꯥꯛꯅ ꯂꯞ ꯂꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯇꯧꯕꯇꯕꯨ ꯆꯦ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯨꯊꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯊꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯀꯔꯤꯅꯣ ꯀꯨꯊꯤ ꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯏꯪꯒꯤꯠ ꯇꯧꯔꯒ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯚꯥꯅꯨꯃꯇꯤꯅ ꯃꯍꯥꯛꯄꯨ ꯂꯛꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯩꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯊꯥꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯨꯊꯤꯁꯦ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯕ ꯄꯟꯗꯤꯠ ꯑꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯎꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯟꯗꯤꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯀꯨꯊꯤꯗꯨ ꯄꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯒ ꯁꯨꯔꯤꯌꯥꯒꯤ ꯀꯨꯊꯤ ꯄꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯒꯗꯕ ꯃꯤ ꯑꯁꯤꯗꯤ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯆꯟꯅꯨꯄꯤꯒ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯀꯨꯊꯤ ꯑꯁꯤꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯚꯥꯅꯨꯃꯇꯤꯗ ꯌꯦꯡꯉꯤ ꯑꯃꯁꯨꯡ ꯁꯨꯔꯤꯌꯥꯁꯨ ꯚꯥꯅꯨꯃꯇꯤꯗ ꯈꯥꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯅꯥꯔꯥꯌꯟꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯪꯅ ꯄꯥꯔꯤꯕ ꯀꯨꯊꯤꯗꯨ ꯑꯣꯟꯅꯔꯦ ꯀꯅꯥꯅ ꯄꯤꯔꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯥꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯀꯩꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯚꯥꯅꯨꯃꯇꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯅ ꯇꯨꯃꯤꯟꯅ ꯚꯥꯅꯨꯃꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯥ ꯄꯥꯏꯌꯨꯅ ꯆꯤꯡꯊꯣꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯕꯨ ꯀꯥꯔꯒꯦ ꯃꯈꯣꯏ ꯑꯅꯤꯗꯒꯤꯗꯤ ꯍꯦꯟꯅ ꯂꯞ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯇꯥꯔꯒꯁꯨ ꯄꯨꯟꯅ ꯍꯣꯡꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯗ ꯔꯤꯁꯦꯞꯁꯟꯗ ꯄꯩꯁꯥꯁꯨ ꯇꯤꯡꯂꯔꯣꯏ ꯃꯟꯗꯞꯁꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯍꯣꯡꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯦꯞꯀꯤ ꯁꯦꯞ ꯉꯥꯛꯇꯅꯤ ꯇꯧꯗꯣꯔꯤꯕꯁꯤ ꯄꯩꯁꯥ ꯂꯣꯏꯅ ꯁꯦꯞ ꯇꯧꯔꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯄꯟꯗꯤꯠꯇ ꯄꯩꯁꯥ ꯄꯤꯕꯁꯨ ꯑꯃꯈꯛꯇꯒꯤ ꯄꯤꯕ ꯌꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯗꯨꯒꯤ ꯅꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯟꯖꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯟꯒꯅꯨꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨꯅꯦ ꯑꯩꯅ ꯆꯥꯎꯅ ꯍꯣꯡꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯕ ꯄꯥꯝꯃꯤꯗ ꯍꯥꯏꯗꯨꯅ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯈꯩ ꯀꯦꯁꯟꯅꯔꯗꯨꯅ ꯁꯨꯔꯤꯌꯥꯗ ꯑꯃꯨꯛ ꯅꯞꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯤꯌꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯃꯁꯨꯡ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯔꯤꯌꯥꯕꯨ ꯚꯥꯅꯨꯃꯇꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯩꯗꯧꯕ ꯄꯨꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅꯕꯨ ꯌꯥꯕ ꯇꯥꯔꯒꯗꯤ ꯄꯟꯗꯤꯠꯀ ꯌꯥꯎꯗꯕꯤꯗ ꯃꯤ ꯀꯅꯥꯝ ꯌꯥꯎꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯁꯨ ꯌꯥꯏꯅ ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯣ ꯀꯔꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯔꯥꯖꯞꯄꯥꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯒꯤ ꯃꯌꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯔꯤꯌꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯁꯦ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤꯕꯨ ꯀꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯨꯔꯤꯌꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯞꯄꯥꯟꯅ ꯁꯨꯔꯤꯌꯥꯕꯨ ꯒꯥꯔꯤ ꯑꯃꯗꯒꯤ ꯒꯥꯔꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯒꯥꯔꯤ ꯑꯃꯗꯒꯤ ꯒꯥꯔꯤ ꯑꯃꯗ ꯆꯦꯟꯖ ꯇꯧꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯀꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯏꯔꯣꯏ ꯂꯣꯏꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯏ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯖꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯔꯣꯔ 50 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯔꯥꯖꯞꯄꯥꯒ ꯒꯖꯥꯒ ꯌꯥꯅꯔꯗꯨꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯥꯜ ꯑꯁꯤꯕꯨꯅ ꯁꯨꯔꯤꯌꯥꯗ ꯁꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ
ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯒꯖꯥ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥ ꯑꯁꯤꯒ ꯇꯤꯟꯅꯔꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯏ ꯑꯗꯨꯒ ꯀꯔꯣꯔ 50ꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯅꯪꯅ ꯅꯤꯡꯊꯤꯅ ꯑꯐꯕ ꯁꯪꯁꯀꯥꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯌꯣꯛꯂꯛ ꯊꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯒꯨꯟꯗꯥꯒ ꯇꯤꯟꯅꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯑꯩ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯗ ꯒꯖꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯒ ꯇꯤꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯒꯖꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯃꯥꯡꯊꯛꯇ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯗ ꯁꯣꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯃꯔꯨꯝ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯌꯥꯅꯗꯕ ꯃꯤꯁꯛ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒ ꯇꯤꯟꯅꯔꯝꯃꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯅ ꯈꯨꯄꯥꯛ ꯊꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯇꯧꯕꯇꯕꯨ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯗꯨꯅꯗꯤ ꯊꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯔꯛꯄꯅꯤꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯇꯥꯈꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯈꯥꯝꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯇꯦꯟꯁꯟ ꯑꯃ ꯄꯤꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯑꯩꯒꯤ ꯍꯛꯇꯛꯇꯒꯤ ꯀꯥꯏꯔꯕꯅꯤꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯆꯥꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯁꯨꯒꯔꯁꯤ ꯂꯣ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯆꯥꯛ ꯐꯥꯎꯕꯗꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯄꯤꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯗꯨꯅ ꯆꯠꯈꯤ ꯑꯗꯨꯗꯒꯤꯗꯤ ꯁꯨꯔꯤꯌꯥꯔꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛ ꯒꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯒꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯒꯖꯥꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯇꯧ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯑꯩꯗꯤ ꯏꯁꯥꯅ ꯇꯧꯅꯤꯡꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯤꯌꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯒꯖꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯅꯝꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅꯅꯦ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯄꯤꯔꯥꯡꯇꯅ ꯊꯟꯗꯨꯅ ꯂꯩꯍꯧꯕꯗꯣ ꯃꯗꯨ ꯉꯁꯤ ꯑꯩ ꯎꯔꯨꯔꯦ ꯉꯁꯤꯗꯤ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯃꯤꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯩꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯌꯨ ꯊꯛꯈꯤ ꯌꯨ ꯊꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯖꯥꯅ ꯅꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯇ꯭ꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯌꯨ ꯊꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯂꯥꯞꯅꯗꯤ ꯂꯩꯔꯨꯗ꯭ꯔꯦꯗꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯖꯥꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯈꯤ ꯃꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯈꯟꯅꯕ ꯍꯧꯔꯒꯅꯨ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯝꯂꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯔꯤꯇꯥꯌꯔ ꯆꯠꯇꯣꯔꯤꯕꯁꯦ ꯅꯨꯃꯤꯠ 15ꯅꯤ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯔꯝꯂꯕꯅꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯏꯁꯨ ꯁꯥꯒꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯨꯝꯅꯇꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯈꯛꯇꯪ ꯅꯤꯖꯔꯝꯃꯤꯕꯗꯣ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯅꯤꯡꯊꯤꯖꯅ ꯍꯔꯥꯎꯅ ꯔꯤꯇꯥꯌꯔ ꯑꯣꯏꯖꯔꯗꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯒꯖꯥꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯥꯗꯤꯅꯦ ꯄꯋꯥꯔ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯄꯋꯥꯔꯁꯨ ꯄꯥꯏꯔꯕꯅꯤꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯝꯃꯣꯏ ꯑꯁꯦ ꯀꯥꯏꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯏꯒꯣ ꯍꯔꯠ ꯇꯧꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯄꯋꯥꯔ ꯄꯥꯏꯇꯥꯔꯒꯗꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯖꯥꯅ ꯉꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯅ ꯄꯋꯥꯔ ꯌꯥꯝꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯄꯋꯥꯔ ꯌꯥꯝꯅ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯄꯋꯥꯔꯗꯨ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯒꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯟꯕꯒꯤ ꯇꯥꯏꯞꯇ ꯁ꯭ꯋꯤꯆ ꯃꯨꯊꯠ ꯃꯨꯠꯁꯤꯟ ꯇꯧꯔꯒ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯌꯥꯕ ꯄꯋꯥꯔ ꯑꯣꯏꯕ꯭ꯔꯣ ꯃꯍꯥꯛ ꯑꯁꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯅꯤ ꯃꯥꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯥꯒꯤ ꯄꯋꯥꯔꯁꯤꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯃꯍꯥꯛꯅ ꯁꯤꯜꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔꯗꯨ ꯑꯩꯅ ꯂꯧꯊꯣꯛꯄ ꯇꯥꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯀꯦꯝꯄꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇꯨꯁꯨ ꯌꯥꯎꯔꯛꯏ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯐꯦꯟ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯕꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯂꯣꯏꯅ ꯌꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯤꯆ ꯄꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯒꯖꯥꯒꯤ ꯃꯤꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨꯗ ꯑꯕꯤꯔ ꯇꯩꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯔꯥꯖꯞꯄꯥꯒꯤ ꯐꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯔꯥꯖꯞꯄꯥ ꯍꯥꯏꯔꯤꯕꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯀꯔꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯞꯄꯥꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯗꯨꯅ ꯆꯠꯈꯤ ꯔꯥꯖꯞꯄꯥꯅ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯁꯨ ꯐꯣꯟ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ
Maram aduna mahanga si Chief Minister oiba phanglaru haiduna mahangna mathayam saki Pato da somna kanadi Rajapati mathayam sawi Toli patholuk sing asi amchu thokti pathotoni eduka Aigi minasu asuna tagudabanati haiduna hari Adu targadi masi kanan silibano haiduna makoina khanarappa matamaduda Suryana sinbo soidira oiranguni haiduna makoi masaina wari chanaduna lirami Madigni mafam adura Surya laktuna Momon hari Nangna ibu akoi babadigi lathohanbani maramadura Nangbo aina soidana nangi minister phamududagi lathohangani aduga resignation letter adura nangna sign to hombadina aina pawni pasi Nangna akoi babada project adigi file adura soito hom pam natra aina nangbo resignation tawbasini pamli pasi Madigi Rajapana haraglibasi aina napawna chata aina munni yengudabay taboy wani karigumba aina nakoida munni yengchilaba taragadi haibdi focus tawgiba taragadi nakoi amata lem tharoi aina politics laglibasi somnatagi Pasha tanbagi lapu yuwa katanate Madigi Suryana hare nangna tawnimu kusi taw kaso kaide aduga ai nungai taba taragadi nangsu nungai ro aduga ai hawjik yamna nungai taw haibu tuwarabani Nangna granny kipin adu satoladuna nangna nakongna thamaga chammanarabani Waidu tarabu matamna Rajapana hare Aina nangbu hingaliba makai nangna aibo aigi iko si toina hurt tawi adu taragadi hawjik nangi na pamagna project kai paper dura sign soidna tawni haiduna hare Waidu tarabu matamna Suryana tawroi haiduna hare ke Masi aina nangwana tawwa challenge ni haiduna hare ke Adu nangna sagi resignation letter adu type tawtana thammu harimdana maha mafam madurigi sawdna satke somna kanda so Rajapati shawbna loihoy Madigi somna kanda Rajapati sawrabanina plan ama senki plan asida maha tawriba se Narayan Murthy ki nupi asebo accident thongna bagidamata mahana gali ma tharaktuna mahaki mamadu accident thonke amasung mamadu hospitalized thonke hospitalized tawba matamadra mapa amasung makoi family edo mamagi ward adugi mamangda leptuna lebi tanjaduna mafam aduda machanupa Surya lake machanupa Surya uruba matamaduna mapaduna changakanu hadina machanupa adu thinke madagidi Narayana mahaki mamanabadu harakliba se yengwai hojik mathayam saduna lerebani manungdana Aigi nupi se ICU da leiribani adu karigumba mahana aingonda karigumba awaba ama hek piba taragadi ai khudakta siba haibidu warigani Narayagi mamanabaduna chakro haiduna tapna ingit tawke Mobagi waidu taraba matamda machanupa do wakhal yamna nuwaitaba haibidu waike maramaduna mahasu pailiktabadagi mafam maduragi tumina tholakpa haibidu waike Madigi hospital tugi doctor adu mafam madura laki mahana harakliba se nangi nupi ase yamna critical wari hidalangta khara tarka wikani aduga operation su Pung mangai manungda tawdaba yaro haiduna hare Masigi makataba senda aikoina uba fangliba se Rajappa hariba minister se hospital adu laki hospital dana mahana yamna kahin usitabai mongam uletuna Surya gi manakta changai mahana Surya da haragliba se hawjikti nang napa ga se unaba yadre aduga nang hawjik napa sina koingau ngau kai hidak leiba kujin chendra leiribase yebu ngamjadabra haiduna hare Yung nung napana aigi che da sign taw yakitabi maramase aina mafam aduda building saba taragadi building aduda maihoglang pokthokpa matamda karigumba lambi leitaba taragadi mi chigani haiduna sign taw khidaba natra adu hawjidi kadawre phajare ni yengo madugi haktaktagi nakoi imung manung asi salak saba haibdu wari yengo nangi nachanapigi lohongmusu kare aduga napan nangbusu yumdagi tandoppireduna madugi mathakta hawjik namasu laikanaduna hospital asida siba changma khangdana leiri aduga hawjina napa ase mathanda ngaire kamdawgani madigi mantri aduna yamna karimna duna hare doctor singna hariba se nangi nama ase karigumba pung manga phawke manungda operation tawda bataragadi siragani haiduna haribani adubu operation adu aina tawba thingduna thamlibani karigumba nangi napana aigi se chang aduda soi taw habisi yadaba taragadi aina doctor sing aduda operation tawbasi lepu tawba yaru haiduna thingduna thamlibani Maramaduna napa aduna hek sign tawraba operation tawholagani aduga karigumba napa na tawba yadda taragadi haibadi maana thamoi senglibani haiduna asmuk tawduna leitaragadi maana mukchaduna leribasi mahaki nupigi thawai si mangduribani haibasi masa mangna di khangjadene pung manga wali haiba matam asida pung amma hek hentrokpa matam aduda operation huji phawa chathadribasi karigino haiduna maana khalakani madagi pung amma mu hentrokpa matam aduda mahaki yana pakalakani aduga Mi amatana mahaki nupigi operation gi matanda karimta haidribasi karigino haiduna mahak ngawchadna bhaibidu warakturibani pungsing asama sama hijalakpa matam aduda mahak karigidamukta operation tawdribano haibasi kalakpa matam aduda doctor aduda mahak changchanduna hangani haiduna hare pungsing yamsalaktraba matam aduda mahakna thamoi senglibani haiba mayamsing ado ma pungtek tek turibani haibadi mahakki thamoi sengbagi ego ado loina tektuna aigi se changsing adu sign tawdribani haiduna hare Madigi Rajappa mafam adudagi aina haribu wafamsing ase nang ningsing waramduna yamna kaungna chatke Surya su tawkhon lapang khangkide maramdi
ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯃꯄꯥꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯅ ꯗꯣꯛꯇꯔꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯏꯟ ꯇꯧꯗꯕꯅꯤꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯕ ꯌꯥꯗꯕꯒꯤ ꯇꯧꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯠꯇꯅ ꯇꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯗꯣꯛꯇꯔ ꯑꯃꯠꯇꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯥꯏꯟ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤꯗꯤ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥꯕ ꯀꯌꯥꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯩꯁꯨ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯣꯏ ꯇꯧꯕ ꯇꯧꯗꯕꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯥꯏꯊꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯣꯏ ꯇꯧꯕ ꯍꯥꯏꯕꯗꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯅꯪꯒꯤ ꯆꯦ ꯑꯗꯨ ꯑꯩ ꯁꯥꯏꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯟꯇ꯭ꯔꯤꯗꯨꯅ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯤ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤ ꯊꯥꯔꯛꯀꯦ ꯒꯥꯔꯤꯒ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯈꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯥꯏꯟ ꯇꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯔꯛꯂꯤꯕ ꯑꯃꯁꯨꯡ ꯁꯤꯟꯁꯤꯌꯔ ꯑꯣꯏꯖꯔꯛꯂꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯠꯇꯒꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯏꯀꯥꯏꯕ ꯅꯪꯂꯅꯤ ꯈꯜꯂꯗꯨꯅ ꯃꯄꯥꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯍꯟꯈꯤ ꯃꯗꯨꯒꯤ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤ ꯐꯥꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯤꯚꯤꯗ ꯁꯟꯗꯣꯛꯈꯤ ꯇꯤꯚꯤꯗ ꯁꯟꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯥꯈꯥꯄꯠꯅꯝꯒꯤ ꯁꯤꯇꯤ ꯄ꯭ꯂꯥꯅꯔ ꯑꯣꯏꯔꯤꯕ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤ ꯑꯁꯤꯅ ꯃꯟꯇ꯭ꯔꯤ ꯔꯥꯖꯞꯄꯥꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯗ ꯐꯣꯡꯅ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯖꯞꯄꯥꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯤꯅꯤꯁꯇꯔ ꯔꯥꯖꯞꯄꯥꯒꯤ ꯃꯣꯜꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯞꯄꯥꯕꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯀꯤꯗꯅꯦꯞ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯇꯨꯅ ꯂꯩꯈꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯟꯇ꯭ꯔꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞꯁꯨ ꯇꯧꯗꯅ ꯃꯇꯧ ꯀꯔꯝꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ CCTVꯒꯤ ꯐꯨꯇꯦꯖ ꯀꯌꯥ ꯃꯔꯨꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯅ ꯅꯥꯔꯥꯌꯟꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯇꯧ ꯑꯗꯨꯁꯨ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨꯗ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯨꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯧꯖꯤꯟꯈꯤꯕꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯁꯨ ꯎꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯔꯥꯖꯞꯄꯥꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯒꯥꯔꯤꯗꯨꯗ ꯀꯅꯥꯝꯇ ꯌꯥꯎꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯥꯔꯥꯌꯟꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯖꯞꯄꯥꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯃꯄꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛ ꯅꯠꯇꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯅ ꯑꯩꯅꯗꯤ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕꯗꯨꯅꯤ ꯕꯥꯏꯀꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯍꯥꯏꯈꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯞꯄꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗꯨ ꯀꯗꯥꯏꯗ ꯊꯝꯃꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯃꯤꯅꯤꯁꯇꯔ ꯔꯥꯖꯞꯄꯥꯅ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯒꯤ ꯅꯨꯄꯤ ICUꯗ ꯂꯩꯕꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯊꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯁꯟꯗꯣꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯇꯤꯚꯤꯗ ꯐꯣꯡꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯒꯥꯔꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯧꯗꯨꯅ ꯂꯩ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯗ ꯀꯧꯁꯤꯜꯂꯗꯨꯅ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯌꯥꯝ ꯊꯨꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯪꯒꯗꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯖꯈꯤ ꯃꯇꯧ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯧꯈꯤꯕꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯞꯄꯥꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯃꯥꯡꯁꯤꯗ ꯃꯍꯥꯛ ꯍꯥꯟꯅ ꯁꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯥꯔꯥꯌꯟꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯊꯤꯅ ꯍꯥꯏꯅꯕꯤꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯕꯗꯤ ꯚꯣꯠ ꯀꯥꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯉꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯞꯄꯥꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯖꯞꯄꯥꯁꯨ ꯄꯥꯈꯠꯅ ꯊꯣꯛꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯁꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯗ ꯁꯠꯇꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯪꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯃꯗꯨꯒꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯄꯨꯡ ꯊꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯨꯔꯤꯌꯥꯁꯨ ꯄꯨꯡ ꯊꯤꯔꯛꯏ ꯕꯕꯥ ꯔꯤꯇꯤꯌꯔ ꯇꯧꯒꯗꯕꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯑꯗꯨꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪ ꯐꯤꯔꯤꯡ ꯆꯣꯡꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯅꯪꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯒꯅꯤ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇꯅ ꯑꯉꯥꯎꯕ ꯍꯨꯏ ꯑꯃꯒꯨꯝꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ 2 ꯈꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯈꯟꯗꯣꯔꯤꯕꯁꯦ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯨꯔꯤꯌꯥꯒ ꯈꯟꯅꯔꯨꯕꯅꯣ ꯃꯉꯣꯟꯗ ꯍꯧꯔꯨꯔꯕꯅꯣ ꯍꯥꯏꯗꯨꯅ ꯅꯪꯅ ꯅꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡꯗ ꯊꯣꯝꯖꯤꯟꯖꯗꯨꯅ ꯈꯥꯡꯗꯣꯔꯤꯕꯅꯤ
iroi loibana mi duna nangan tawudabse thabak amakatani madudi akoi babana mahki retirement paper tuda sign tawdringi mamanda nangna nasagi resignation paper tuda sign tawdribani masini nangonda thokadaba thodoksing asi ningsingduna leigu haidun hare wahaidu haibaloraba matungda mahana maya mamangda kadar tawduna mantri eduda akoi mamagi thawai kanbibi damagda thagachari eduga akoi bababu kalaida leibna akoi bababu thadokpiu haiduna mana mantri dro khoram khoramduna tholei matawduda media gi misingsu thomjalaktuna nangina pasibu mahana phalibra haiduna hangi madidi rajapasu mafam madudagi aina phabanati haiduna gai thoguna satkibani madudagidi mahaki mapabu thadokpiu haiduna rajapabu kodanta nabi matawduda media gi mising aduna karsu palijadaba machana pasana mantri sida mapabu thadokpiu haiduna nijari basi yungu haiduna makoina tv gi pau singadura masala thaktaktuna haikhe madidi reporter singadu surya gi manatu changsalktuna interview labu hore nangina pasi minister na phalibra haiduna hangi aduga mahangna kidnap toribsana karigino haiduna hapu matamududa ekhoi karsu khangjaba nati mayam aigi mating pangbiu aigi pabu karsu sohondabida aingon sinabiu masigi pawase tv da news da amasung social media kya singdasu pawsi sandokpiu haiduna mahangna kadar tawduna tv gi pawdu haikhe wafam singadu sona kanda party gi president duna ta duna yam harojaba habdo ke mahakte mantri du da man khoning ba habdo waribni narayan murti si portuna gazagi manakta porke gazagi manakta porpo matamadura narayan nahari aigi sign tawu hapsi yarabni duga nakhona karigidamukta mafam masada ibu pudun laklibanu haidun hare ai minister duga wani tu sanagi haidun hare wahilu tarba matamda gazana hare nangu mafam masada porokpase minister duna porokpanati nangi nasala paduna porokkibani haidun hare wahilu tarba matamda mapadu sawaduna adu daride ai mafam masada mikup ama fawbalairu haidun hare masi haidun maha mafam madure tholai mafam madure tholapa matamda gazana mahapu kamladuna nangbu mafam amata chapayaru haidun hare wahilu tarba matamda somnakanda narayan sauki amasung gazagi mukazada khopal thakhe maun hare aigi hujiki phibam ase karamna leramgani habsi nang khangbra aigi ne phiduna deriba phibam ase nang khangbra haiduna hare aduga nangu marupne haiduna karamna bhagini mapaga masaga so yana handre relationship habsi bu karinu habsi nang gyan tabang ngamjabra nasana kaino nang toribse nang khanjaw haiduna hare wahum si haramduna narayan mafam mudre tholei madagiri gazana hare aisu khangmangame aduga ne mahaksu khangmangambani mahak ki thamoi do pungkai kai ba habidu oibani nangna hek mahapu nangi thamoi dre tasrokpa matamadune ma hine kapkhibani kanagum misak amana aranba tawraga mangona tainabiduna nangna mahapu nangi thamoi digi tasokpirakhibana natra mahakti yamna kijakhibani karigumba nangna thanda leiba matamaduda kanagumamna nangonda amangata thoingadra haiduna mahakna nangbu lapsen sena khibani imung manu nuchinaba amasung mari mata nuchinaba haibase masi surya khaktana khangmani nangna di ji edu nasana sign tawge habasi yathoi adubu surya nadi karigumba nangna sign edu taruba taragadi nasana thanda ikaijaba phawgani habase khanjabagi damakta thawai khobak da haptuna mahana nangi damakta lanban waina leptuna leiribani madugi mantri eduna ne nangi nipidubu operation tawbudagi thingbani adubu suryana mantri eduda operation tawdadi yadabagi upai edu lehendabagi mong edu bhawa mahakna tawholaduna nangi nipidubu operation tawholibani masini mahana nangbu kalai phawanu si habdo aduga nangumba mapa ama phange haitaragadi mahakti madau yamna yari lucky wari haiduna khanjaribani adubu madudi langani magumba machanupa ama phangliba nangse nadau yamna yarabani nangni lucky mahana tawriba thabaksing khudimaksing ase nangi damakta tawkhiba ngaktani masugumba macha asibu kanana phangani madurigi tv gi pawda mahakki nupi edu layingbadagi operation tawbadagi khara phari habasi khangba ngamkhe madudagi narayan murti su harojaba habidu oikhe madigi tanjadura mahakki nupi na phone tawre habidi macha nupi gi phone adudagi phone tawre phone adu gazana narayan da pikhe mahakna phone adu paiba matamda ai karsu tawdre ai yam phari haiduna mahana narayan da harapagi matawaduda narayan su mamitigi mapita aduna nangase ai thadotuna chakrani haiduna adi khalurabani wakal yamna nungairutre haiduna hare madagi phone adu macha nupi na lorduna baba imasi doktana wali yamna sahandabani maramaduna wali sabiruranu haiduna hare wahailu taba matamda narayan su phare phare adu taragadi nakoi tamo da pahalo haiduna phone adu suryana paikhe madigi mapa da mahana baba haiduna kawai mapa na maguna hare ibungo kariguna na hoji phawba na handagi aibo achumba sebulo sanduna thamnibadi madura machana paduna hare masagi thamoi da leba bafam sing asidi mama mapa na loina khangmani madui mapa duna hare akoi thag yamna nemini adubu mantri tudi thag yamna wangmu misangni kamdona mahakamungna duribano haiduna hare pumata mududa machana paduna hare aili thagi matanda kainta khangde sumnatagi thag ani khatang lei achumba dawwa haibamga aranba tawwa haibamga asuk koirawa sahi kunthra mu nangna thamoi sengna thabak tawjaraktuna nangna tanjariba ichat singadubu kasulete minister mahana namthana honari
ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯣꯝꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯪ ꯄꯤꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯪꯕ ꯂꯩ ꯑꯃꯁꯨꯡ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯤꯚꯤꯗ ꯎꯔꯦ ꯅꯪꯗꯤ ꯁꯨꯄꯔ ꯍꯦꯔꯣ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯐꯕ ꯏꯌꯥꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯁꯨꯔꯤꯌꯥ ꯑꯁꯤ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯅ ꯔꯥꯖ꯭ꯌꯄꯥꯜꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯈꯤ ꯑꯃꯁꯨꯡ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯁꯤꯕꯨ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ CM ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ CM ꯈꯨꯠ ꯊꯥꯔꯛ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯋꯥꯔꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯥꯏꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯪꯉꯣꯟꯗ ꯃꯇꯝ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯟꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯒꯤ ꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯔꯥꯖ꯭ꯌꯄꯥꯜꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯊꯤꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯥꯔ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯕꯨ ꯅꯪꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯃꯃꯥꯡꯊꯛꯇ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯒꯤ ꯁꯦꯅꯤꯌꯔ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯗꯁꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯁꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯅꯥꯔꯥꯌꯟꯃꯨꯔꯇꯤ ꯑꯁꯤ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯣꯂꯣꯝ ꯄꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯤꯚꯤ ꯀꯌꯥꯗ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯐꯣꯡꯂꯛꯄꯗꯒꯤ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯈꯨꯗꯤꯡꯃꯛ ꯀꯣꯂꯣꯝ ꯄꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯑꯟꯗꯣꯂꯟ ꯌꯥꯎꯁꯤꯜꯂꯛꯈꯤ ꯃꯁꯨꯝꯅ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯀꯌꯥꯃꯔꯨꯝ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯁꯨꯡ ꯒꯥꯔꯤ ꯐꯥꯎꯕ ꯂꯣꯏꯅ ꯆꯦꯟꯕ ꯂꯦꯞꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯕꯤꯁꯥꯈꯥꯄꯠꯅꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯂꯦꯞꯁꯤꯜꯂꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ CM ꯊꯣꯛꯂꯛꯄ ꯇꯥꯈꯤ CMꯅ ꯃꯍꯥꯛꯀꯤ ꯄꯤ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤ ꯑꯃꯈꯛꯇꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯦꯞꯂꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯑꯁꯤ ꯑꯣꯐꯤꯁꯇ ꯀꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤꯗꯤ CM ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣꯐꯤꯁ ꯀꯥꯔꯛꯇꯕ ꯀꯔꯃꯆꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯋꯥꯔꯅꯤꯡ ꯅꯣꯇꯤꯁ ꯊꯥꯈꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯤ ꯑꯗꯨꯅ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯊꯥꯔꯤꯕ ꯅꯣꯇꯤꯁ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯥꯏꯟ ꯇꯧꯕ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯄꯦꯟ ꯗꯥꯎꯟ ꯑꯟꯗꯣꯂꯟ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ CM ꯑꯗꯨꯅ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤꯕꯨ ꯂꯦꯞꯄ ꯌꯥꯔꯤꯕ꯭ꯔꯣ ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯔꯧ ꯌꯥꯗ ꯇꯥꯔꯒꯗꯤ ꯇꯦꯝꯄꯣꯔꯔꯤ ꯁ꯭ꯇꯥꯐ ꯑꯃ ꯍꯥꯞꯀꯗꯕꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁ ꯀꯥꯔꯛꯇꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯈꯨꯗꯤꯡꯃꯛꯇ ꯑꯦꯁꯃꯥ ꯑꯦꯛ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯃꯦꯟꯇꯦꯅꯦꯟꯁ ꯑꯦꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯀꯔꯝꯕ ꯑꯦꯛꯅꯣ ꯍꯥꯏꯕꯁꯤꯗꯤ ꯁꯟꯗꯣꯛꯅ ꯇꯥꯛꯆꯔꯛꯕꯒꯤ ꯀꯔꯤꯒꯨꯝꯕ प्रजाꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯦꯛꯁꯤꯡ ꯑꯁꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯊꯥꯕ ꯌꯥꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯣꯔꯗꯔ ꯑꯗꯨ ꯅꯝꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯒꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯇꯧꯔꯤꯕ ꯑꯟꯗꯣꯂꯟ ꯑꯁꯤ ꯃꯤ ꯑꯃꯈꯛꯇꯗ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯑꯃꯁꯨꯡ ꯑꯋꯥꯕ ꯇꯥꯍꯜꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯑꯟꯗꯣꯂꯟ ꯅꯠꯇꯦ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯟꯗꯣꯂꯟꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯕ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯤ करप्शन मुथनबैदमक्ता होनरिबा आंदोलन मखल अमनि मसि अखोइगी स्टेट असिदा इहान हाना थोकपा थौदोक अमनि मसिदा एम्प्लॉई खुदिमक्ना अमत्ता ओइना पुनसिलदुना तौरिबसि सिस्टम फतबा सिगिदमक्तनि अदुगा मफम मसिदा आंदोलन तौबा लालिबा मी कयामरुमसि नारायण मूर्ति हारिबसि कनानो हाइबा फावबा मसक खंद्रिबनि ओइ मसिगी स्ट्राइक असिना मिपुम खुदिमक्ता मतम खरगिदि अवाबा पिबे अदुबो तुंगदा फ्यूचर ददि मसिना अनौबा इहुलमा मयाम अनौबा जनरेशन सिंग असिदा पिदुरिबनि थमोइसिंग थबक तौबा हाइबसे नेता सिंगी मखोइगी भाषणदा नत्तबिदा थबक ओइना चटनबा हाइबदो वरक्तुरिबनि मसिदा जुमरान यो खलसि अदम खनबिरो हाइदुना हारे वहाइदु तरबो मतमदा चीफ मिनिस्टर दुसु महाक्सो आंदोलन यावबो ओइना पेन डाउन तौखे मदिबि टीवी की पाव तरबो मतमदा सीएम सो आंदोलन सि यावरे हाइबसि खंगबदगी सोमलाकंदा राजपादी यामना ngakpa हाइबदो ओइके मिपुम खुदिमक्ना सीएम सिसु कोक चाहला माले हाइदुना यामना ngakchबा हाइबदो वरमे सीएम सो अगी मायोक्ता लेख्रबा हाइदुना मथायन सरमी मदुदगिदि मसेन पा संचलक्तुना मिपुम खुदिमक्ना कोइ यमदा थोमजले मरमदुना कोइ लोन चेंख्रसि हाइदुना हारे मदुगी मखोइ लोन चेनलसि हाइदुना लेपखि अमसुंग मखोइ चेनफम लेतबदगिदि गजागी मयम तमना लाखि अदबु गजागी मयमदि सोमनाकंदा नारायण लोतुना लेरिबनि राजपाल लापो मतमदा नारायण सुखंगंदे अदबु मासु मफम मदुदा गजागी अंगांसिंगा सानदुना लेखि मदुदगिदि सोमनाकंदा राजपासु मथाय यमना सादुना अइना सूर्यादा करिगिदमक्ता हौजरुबनो हाइदुना मको अदो पलानि येदुना लेरमि तोलिबा थौदोसि ममांतक्ता सूर्याना हाइकिबदुगा चम्माना रखे माना माकी मपासिबु कदाइदा लोतुना थमलिबनो हाइदुना मथा सादुना फमदुना लेरमि
ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤ ꯀꯅꯥꯒꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯏꯀꯨꯕꯣꯛꯀ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯖꯥꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯁꯤꯑꯦꯝꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯁꯤ ꯄꯋꯥꯔ ꯄꯥꯏꯗꯣꯔꯤꯕ꯭ꯔꯥ ꯄꯥꯏꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯅ ꯃꯨꯔꯇꯤꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯨꯏ ꯑꯉꯥꯎꯕꯒꯨꯝꯅ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯒꯖꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯛ ꯂꯥꯝꯕ ꯍꯨꯏ ꯑꯃꯅ ꯆꯥꯕꯒꯨꯝꯅ ꯇꯥꯞ ꯂꯥꯞꯇꯨꯅ ꯆꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯖꯥꯗꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯁꯤꯑꯦꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨ ꯀꯧꯔꯗꯨꯅ ꯅꯥꯔꯥꯌꯟꯃꯨꯔꯇꯤ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯂꯥꯛꯈꯤ꯫ ꯁꯨꯔꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯁꯤꯑꯦꯝ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯑꯦꯝꯁꯨ ꯁꯨꯔꯤꯌꯥ ꯑꯁꯤ ꯅꯥꯔꯥꯌꯟꯃꯨꯔꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯅꯪꯒꯤ ꯕꯕꯥꯗꯣ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯁꯨꯔꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯑꯦꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯕꯨ ꯑꯩꯅ ꯊꯤꯡꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯊꯟꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤꯗꯃꯛꯇ ꯊꯣꯛꯄꯤꯔꯛꯂꯤꯕ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩ ꯋꯥ ꯑꯁꯤ ꯂꯣꯠꯄ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯗꯣꯝꯗ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯤꯑꯦꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯤꯗꯣ ꯏꯜꯂꯤꯒꯦꯜꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯌꯦꯡꯉꯨ, ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤ ꯂꯨꯄꯥ 100ꯗꯒꯤ ꯍꯦꯟꯇꯣꯛꯑꯗꯨꯅ ꯂꯤꯁꯤꯡ ꯂꯥꯛ ꯀꯔꯣꯔꯁꯤ ꯂꯧꯕ ꯆꯥꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯍꯥꯜꯂꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯁꯣꯏ ꯑꯁꯤꯒꯤ ꯄꯋꯥꯔ ꯑꯁꯤ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤ ꯅꯪꯅ ꯃꯤꯑꯣꯏꯕꯗ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯤꯑꯦꯝꯅ ꯁꯨꯔꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ, ꯉꯁꯤꯗꯒꯤꯅꯦ ꯑꯩꯅꯦ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯐꯥꯏꯜ ꯑꯃꯗ ꯍꯦꯛꯇ ꯁꯥꯏꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯅ ꯁꯥꯏꯟ ꯇꯧꯒꯅꯤ꯫ ꯌꯦꯡꯉꯨ, ꯅꯪꯒꯤ ꯑꯣꯏꯗꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯄꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯍꯣꯡꯍꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯣꯏꯗꯕ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯍꯜꯂꯗꯕꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯅꯪꯅ ꯃꯁꯤꯅ ꯆꯨꯝꯃꯦ, ꯃꯁꯤꯅ ꯐꯔꯦ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯅꯩꯒꯗꯕꯅꯤ ꯑꯗꯨꯒ ꯕꯕꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯍꯜꯂꯒ ꯃꯦꯗꯤꯌꯥꯅ ꯃꯍꯥꯛꯄꯨ ꯀꯦꯞꯆꯔ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯖꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯁꯦꯡꯕꯗꯨ ꯈꯪꯉꯛꯄꯗꯒꯤ, ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯖꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯒ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯨꯔꯇꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯃꯨꯔꯇꯤꯕꯨ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ, ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯑꯩꯅ ꯐꯥꯔꯦ, ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯁꯨ ꯑꯩꯅ ꯐꯥꯔꯕꯅꯤ, ꯅꯄꯥꯁꯨ ꯐꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯍꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯦꯗꯤꯌꯥꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯄꯥ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯁꯤ ꯅꯪꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯅꯄꯥ ꯑꯁꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯗꯨ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯤꯚꯤꯒꯤ ꯄꯥꯎꯗꯅ ꯁꯨꯔꯤꯌꯥꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯇꯥꯛꯇꯣꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯥꯔꯥꯌꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ, ꯃꯇꯝ ꯑꯃꯗ ꯑꯩꯅ ꯄꯋꯥꯔ ꯄꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯟꯖꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯤꯈꯥꯔꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ, ꯌꯥꯝꯅ ꯇꯣꯜꯂꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗꯨꯅ ꯁꯥꯈꯤꯕ ꯃꯣꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ, ꯃꯐꯝ ꯑꯁꯤꯗ ꯆꯥꯕ ꯊꯛꯄ ꯐꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ, ꯇꯨꯀꯠꯆꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯁꯣꯏ ꯇꯧ ꯌꯥꯈꯤꯗꯕ ꯕꯤꯜꯗꯤꯡ ꯑꯗꯣ ꯃꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯁꯤꯔꯕ ꯃꯇꯨꯡꯗ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯅꯥꯔꯥꯌꯟꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯄꯨꯡ 4 ꯇꯥꯔꯛꯂꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯣꯐꯤꯁꯇ ꯆꯥ ꯊꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯁꯨꯝ ꯀꯥꯟꯅ ꯑꯣꯏꯕꯅꯤ, ꯆꯥ ꯑꯝꯇ ꯂꯧꯕꯤꯔꯨꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ꯫ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯅꯪ ꯁꯤꯗꯣꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯥ ꯊꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅꯁꯨ ꯌꯥꯝꯅ ꯅꯊꯧꯅꯥ ꯂꯩꯔꯤꯕꯁꯤꯅ ꯀꯝꯗꯧꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯏꯊꯧꯅꯥ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯕꯨ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐꯤꯚꯝ ꯑꯁꯤ ꯀꯔꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯖꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯖꯅꯤꯒꯦ, ꯑꯩ ꯀꯥꯏ ꯂꯩ ꯍꯥꯏꯕ ꯅꯪ ꯀꯥꯏ ꯂꯩ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯕꯁꯨ ꯅꯠꯇꯅ ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤꯕ? ꯃꯗꯨꯗ ꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯃꯛꯇ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯗꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯎꯕꯗꯨꯅꯅꯦ ꯃꯤꯗꯤꯌꯥꯗ ꯆꯠꯂꯒ ꯃꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯨꯗꯣꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯩꯅ ꯁꯥꯗꯣꯔꯕꯅꯤ,
Mangolay minute contract peaking at the minute Rakatangari, TV the breaking news lam, TV Tawatuna, Mahana, Maki missing at the Hypermatamda, Maki missing at the Pashalaki, I be the Purakpagi Pirate Paduni, of a mother Kanana Purali no have see Uniformatan the Suriana Udin Lerami. Suriana Mufum is a Lakipasi, Mahaki, and Pharmacy Amatalatre, building at the Magini Namafum Madura, Kanam the Leramoy Amazon, building the Sabalo Dribanina Mafum Madura Magasi, Sepo Hepsi, Kangani Maramadra Mafum Madura. Mana mapabu porangani habse kamgadagi ma mafam madru lakibani mafam madru leriba missing adu mahana taptana pudhabaya pudhaki mandri duna nongmaina kafe da matamdra mahaki nongmaido suryana kaututna mafam amratan ke amasung mafam madru leriba missing adu amum tongwaina loina puthare punna puthara pusu yawi phajana phubaya purba matungda mahak mandri du gi manatu jangkhilei mandri du su yamna kina pakana changkanu hadun hare ai nangi na pagi saina du pamdre aduga molsi thugayu habidara ga su thugai gi hadun hare Tanjadra Mafamadra Gazana, Nomayama, Surya the Langchale Adubo, Surya so, Nomaydo Opungam the Basaki, Amsung Okide, Nomaydo, Mantri the Gimanataki, Amsung, Mantri Duna, Nomaydo, Nara Motigi, Mokota Namda Lake, Tawuda Mafamadra, Media Miki Amlu to Tomzale, Amazon, Party President Sulake, Mala de, Naran Mutibo Holiday Hadun Harake, Madigi, Surya so acting Todana, I media Malak to Satuna, Quibabo, Kinep was any open Habusu, Hierarchy Hadun Harry. Why do Taramatam the Somna Kandang in a paucity? Sign to Habia the Beneduda, Halam with the Hydra Man, Media Mamam so, proceeding into game among the Harakudagi. None of hot trips you can hot trip no. Yango, Nagi fence, my amla at an Hadun Harry. Why do Taramatam the Somna Kanda, Rajapati, Yaman up Habidu Adu told you without losing a do, life when you're in the Tadra there many. Matu the Rajapati, Nukpan come 10k. Madi Rajapana no way to do I must see Mahapo and up Haket upon a day, Mapo in a Pavlati Hadun Harry. Why do Taramatam the President? None of Mapo, no way number Kinatore, Madi Matunda, Hatki Pavatauri, Hasu Pari Adugan, Torium Yam Sing at the Luina County, how did the talk to Rogan White Nare? Matosumna, Party President, resignation paper, Mapiraki Amazon signed to Hadun Hake. The big paw do the Sumi Punkudimana, Rajapabu resigned to Hadun Hake. Tanjadura CM Supon Totuna, Razana Sarkar Hazabatam Gadabni, Maramaduna, Nangumba Kunda City, Yam Tuna resigned to Wadamni Aduna, resigned Sasato Hadun Hare. Why do Tarupagide, Rajapa Pilikide, Mark signed to Butaki. Madidi Rajapan Haraklibasi, Yam Nangaputoni Toise. Go men employee Amana, Minister Mabunai Greni, Aduka CM Masamun so resigned to Navigate Angon Haraklipini. Matosumna, Mark so signed to Ketuga, signed to Vasi transition oina Somna Kanda, Mapa Naran Murti so retirement gay signed to Botawake, Mahamadami Cameron 10k. Madidi Sinasi the Kone Ubafoni Basi, businessmen to so Ubafon Labina, Masagi Home Basi, Amohan Kairo have seen the Kone Kangamle. I will Masan Pigil Home Baduni, Matu Matunda, Mapan Harakibasi, Mayamna Simbiduna Lambiduna Aina, Tozeri Batabaxing Asida, Achumula, Joy Uhen Bibigam with the Thagatchari Hadun Hake, Duga, CM Busu, Kolmona Kuramzari, Yamu Sarkar, Musung, Sarkari officer Singasi, Parzagi the Mutri Tom, where even Aduga Masiki Tongasi, Yam Chepa Darkar Madam di Masina. Tungi generation lepa habidu way ribani. Officer Magiana Matapagamana generation Mambu Mangan ribani. Mahata generation singasi ay kataginati adong si Yauribani. Yangun Hamana officer or Pumata Madana Mahana Tabakto Pumatanda, Tamotion Togi hadn't leave key at the bow. Pressure camerum lock for the gate Tabagato Tamotion Tobunam Kide. Officer Karati Sahi Mada, Upali Tabayawi, Amazon, Sahimanga the Upali Tabayaki Adobo Adi Sahi Contram say, Tamotion Tabakto Kivani. I didn't know it Mangani Mamanga. I did corruption give my Tirabra Haduna Kalubani. Adabo, I get on upon I bought Hona Pikibani Hadun Hare. Madidim Hala Machana part of Coxeladun Hare. Rebun Kudemona, I say, Pashayan Talhoti Hadun Hay. Adabo, quite a hand and Lantum Talibati Aini. I get asking as I get Irani. I get Tamoishan the Tabaktor Kibasai contrast with Yellow Matum the day. I get Lantomase, I get on a pass in Haduna Kalibani. Matosuna movie solution cake, Kariguma movies you already see top of the Karigumba Mayamna, PNB boy, Bataragadi, comment Tamiramo Amusung, like, subscribe Amusung, share to the Viramo, Karigumba Domso, Adom give a bar Amusung, Father Bonusi Bataragadi, Commenda, I love my father Haiduna, Taviramo. Film says someone give us the name, Pasik Hado Sarakani, Maramadra Masikita Mayamna, Warupiroi, Thagatchari.